Hello mayam, aina ngasi hojise phamise changang khara thakke changanga se khoi ke haitre garam singara ga goza hai se asiga charani duloga e wa amaso hainingi ba khoi ke haitre angakpani mi khara jingse ai ate mi gi tadi ai je ngi khange mayam ai YouTube se changbadagi mitei se ai changa jingi ba kamai I ke haini haina ado ꯑꯩꯒꯤꯗꯁꯨꯅꯦ ꯕꯦꯗ ꯀꯣꯃꯦꯟꯁ ꯑꯃꯅꯤ ꯂꯥꯛꯄ ꯍꯧꯔꯦ ꯑꯩꯗꯤ ꯑꯉꯛꯄ ꯐꯪꯉꯦ ꯑꯩꯒꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕꯗꯤ ꯑꯝꯇ ꯑꯩꯗꯤ ꯊꯥꯒꯠꯈꯤꯗꯦ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯩꯅꯣ ꯂꯩ ꯊꯥꯕꯗꯣ ꯑꯩꯅ ꯀꯩꯅꯣ ꯕꯤꯁꯀꯤꯠꯀꯤ ꯀꯩꯅꯣꯗꯣ ꯀꯣꯕꯔꯗ ꯂꯩ ꯊꯥꯕꯅꯦꯕ ꯍꯥꯏꯗꯤ ꯂꯪꯊꯦꯛꯄ ꯄꯥꯝꯃꯨꯅ ꯑꯗꯨꯒ ꯁꯨꯝ ꯂꯩꯕꯥꯛ ꯈꯤꯇꯪ ꯍꯥꯞꯆꯒ ꯂꯩꯗꯣ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯒ꯭ꯔꯥ ꯖꯁꯃꯤꯟꯗꯣ ꯃꯩꯇꯩꯗꯅ ꯃꯥꯂꯇꯤ ꯂꯩ ꯀꯧꯔꯤ ꯍꯥꯏ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯃꯥꯂꯤꯀꯥꯁꯨ ꯀꯧꯔꯤ ꯍꯥꯏ ꯑꯗꯨ ꯂꯩꯗꯣ ꯑꯗꯨ ꯊꯥꯈꯤꯕꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯃꯤꯡꯗꯣ ꯑꯩꯅꯗꯤ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯐꯖꯃꯟꯗꯅ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯔꯣꯟ ꯉꯥꯡꯉꯛꯑꯦꯕ ꯏꯔꯛꯏꯕ ꯑꯩ ꯁꯣꯚꯥꯄꯇꯤ ꯀꯩꯅ ꯁꯣꯔꯥꯏꯁꯝ ꯁꯥꯒꯩꯅꯦ ꯁꯤꯗꯤ ꯀꯥꯎꯗ꯭ꯔꯦ ꯁꯣꯚꯥꯄꯇꯤ ꯑꯗꯨꯗꯨꯅ ꯏꯔꯛꯏꯕ ꯀꯌꯥꯝ ꯃꯅꯦ ꯃꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯦꯡ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯗꯣ ꯃꯩꯇꯩꯒꯤ ꯑꯗꯨꯗꯣ ꯏꯔꯛꯏꯕ ꯑꯗꯣ ꯀꯩ ꯌꯦꯡꯅꯤꯡꯗꯗꯤ ꯌꯦꯡꯒꯅꯨ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯌꯦꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟꯁ ꯐꯠꯇꯕ ꯄꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯌꯦꯡꯕꯗꯗꯤ ꯃꯤꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯕꯤꯒꯅꯨ ꯁꯣꯔꯥꯏꯁꯝ ꯀꯩꯅꯣ ꯁꯣꯚꯥꯄꯇꯤ ꯑꯩ ꯑꯉꯛꯄꯗꯤ ꯉꯛꯇꯤ ꯉꯛꯏꯀꯣ ꯅꯣꯏꯁꯦ ꯀꯔꯤ ꯋꯥꯈꯟꯗ ꯃꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯅꯤꯡꯉꯤꯅꯣ ꯑꯩ ꯅꯣꯛꯅꯤꯡꯕꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏ ꯅꯣꯛꯅꯤꯡꯕꯗꯤ ꯂꯥꯏ ꯃꯤꯇꯩꯗꯤ ꯖꯍꯥ ꯆꯠꯈ꯭ꯔꯁꯨ ꯃꯤꯇꯩꯗꯤ ꯃꯤꯇꯩꯅꯤ ꯃꯣꯏ ꯑꯗꯨꯅꯤ ꯁꯤꯒꯨꯝꯕ ꯃꯤꯇꯩ ꯈꯔꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯤꯗꯅ ꯃꯤꯇꯩꯁꯦ ꯆꯤꯡꯊꯩꯑꯕ ꯌꯨꯅꯤꯇꯤ ꯂꯩꯇꯦꯕ ꯃꯤꯅ ꯇꯧꯔꯤꯗꯣ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯌꯦꯡꯃꯤꯟꯅꯒꯗꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯌꯦꯡꯒꯅꯨ ꯅꯪꯗꯣ ꯀꯩꯁꯨ ꯅꯉꯣꯟꯗ ꯕꯥꯏ ꯐꯣꯔꯁ ꯌꯦꯡꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯈꯛꯅ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯤ ꯆꯥꯛꯀꯧꯕ ꯑꯦꯛꯆꯨꯂꯤꯗꯣ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯑꯗꯨꯝ ꯄ꯭ꯂꯥꯅꯤꯡꯒ ꯇꯧꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯁꯨ ꯋꯥ ꯑꯃꯈꯛ ꯏꯈꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯃꯤꯡꯗꯨꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯨꯝ ꯃꯌꯥꯝ ꯆꯪꯅꯁꯨ ꯌꯦꯡꯉꯣ ꯑꯩꯅ 15 ꯖꯅꯋꯥꯔꯤꯗ ꯆꯥꯛꯀꯧꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯈꯤꯕꯅꯦꯕ ꯑꯗꯨꯒ ꯏꯔꯛꯏꯕ ꯃꯤꯗꯕꯨ ꯁꯨꯃꯥꯏꯅ ꯆꯥꯛ ꯀꯧꯕꯗ ꯁꯨꯃꯥꯏꯅ ꯊꯣꯡꯅ ꯄꯤꯖꯕ꯭ꯔꯥ ꯀꯥꯏꯅ ꯑꯁꯣꯝꯗ ꯆꯥꯔꯤ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨꯅ ꯇꯤꯟꯅꯩ ꯃꯣꯏꯁꯨ ꯌꯥꯝꯅ ꯁ꯭ꯄꯥꯏꯁꯤ ꯍꯦꯚꯤ ꯑꯗꯨꯒꯨꯝꯕ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯑꯩꯁꯨ ꯆꯥꯛ ꯀꯧꯒꯦꯅ ꯀꯧꯕ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯩ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯉꯥ ꯆꯥꯕ ꯅꯨꯃꯤꯠꯅꯤ ꯃꯅꯥꯛꯇꯁꯨ ꯂꯩꯔꯦ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ ꯑꯗꯣ ꯃꯣꯏꯁꯨ ꯍꯔꯥꯎꯅ ꯂꯥꯛꯏ ꯑꯗꯨꯒꯁꯨ ꯏꯔꯩꯕ ꯑꯁꯨꯃꯥꯏꯕꯨ ꯃꯤꯗ ꯊꯣꯡꯉꯒ ꯁꯨꯃꯥꯏꯕꯨ ꯃꯤ ꯆꯥꯛꯀꯧꯕ ꯄꯤꯖꯅꯕ꯭ꯔꯥ ꯀꯥꯏ ꯑꯩꯗꯤ ꯅꯣꯡꯉꯦ ꯑꯩꯈꯣꯏ ꯑꯦꯛꯆꯨꯂꯤ ꯈꯪꯗꯅ ꯆꯨꯝꯃꯤ ꯆꯥꯛꯀꯧꯕꯗ ꯃꯤꯗ ꯐꯖꯅ ꯇꯧꯅ ꯄꯤꯖꯒꯗꯅꯤ ꯑꯩꯈꯣꯏꯗꯤ ꯋꯤꯠ ꯀꯩꯅꯣ ꯔꯦꯁꯄꯦꯛ ꯇꯧꯅ ꯑꯩꯈꯣꯏꯁꯤꯗꯤ ꯂꯚ ꯑꯦꯟ ꯔꯦꯁꯄꯦꯛꯅꯤ ꯐꯖꯅ ꯇꯧꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯐ꯭ꯔꯦꯟ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯕꯅꯤ ꯑꯩꯒꯤꯗꯤ ꯃꯅꯥꯛꯇ ꯃꯤ ꯂꯩꯇꯕꯅꯤ나 ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯔꯛꯄ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤቭꯁꯨ ꯐꯥꯔ ꯔꯤꯂꯦꯇꯤቭꯁꯨ ꯊꯣꯛꯅꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗꯅ ꯀꯜꯂꯤ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨ ꯏꯔꯩ ꯃꯤꯗꯨꯁꯨ ꯈꯪꯗ ꯃꯥꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯗ ꯃꯥꯅꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛꯁꯦ ꯑꯩꯒꯤ ꯒꯣꯜ ꯁ꯭ꯇꯣꯟ ꯒꯣꯜ ꯕ꯭ꯂꯦꯗꯔꯒꯤꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯑꯕ ꯑꯗꯨ ꯂꯣꯏꯔꯒ ꯊꯥ ꯑꯃꯁꯨ ꯄꯨꯔꯥ ꯐꯥꯗ꯭ꯔꯤ ꯃꯥꯅꯦ ꯑꯗꯨꯒꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯩ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯗꯣꯛꯇꯔꯅꯗꯤ ꯑꯦꯛꯖꯥꯝ ꯍꯦꯚꯤ ꯇꯧꯒꯅꯨ ꯍꯥꯏ ꯑꯗꯨꯝꯗꯗꯤ ꯑꯩꯗꯤ ꯏꯊꯟꯇꯅꯤ ꯑꯩꯅ ꯂꯣꯏ ꯊꯣꯡ ꯊꯥꯛ ꯇꯧꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯥꯅꯁꯨ ꯑꯩ ꯕꯦꯗ ꯔꯦꯁ ꯇꯧꯗꯦ ꯑꯩ ꯁꯨꯝ ꯊꯣꯡ ꯊꯥꯛꯅ ꯇꯧꯔꯤ ꯑꯇꯩ ꯃꯤꯑꯣꯏꯗꯤ ꯁꯨꯃꯥꯏꯅ ꯀꯧꯕꯩ ꯋꯥ ꯂꯩꯇꯦ ꯑꯩ ꯉꯝꯕ꯭ꯔꯥ ꯉꯝꯗ꯭ꯔꯥ ꯑꯩ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯗꯨꯒꯤ ꯖꯅꯋꯥꯔꯤꯒꯤ ꯕ꯭ꯂꯣꯛꯅꯤ 15 ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯇ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯃꯣꯏꯗꯤ ꯀꯌꯥꯝ ꯍꯔꯥꯎꯅ ꯃꯥꯁꯨ ꯁꯤꯡꯖꯨꯒꯤ ꯃꯆꯜ ꯈꯔ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯁꯤꯡꯖꯨꯗꯣ ꯇꯧꯔꯁꯤ ꯃꯦꯠꯁꯜꯂꯁꯤ ꯑꯩ ꯂꯣꯇꯁꯀꯤ ꯁ꯭ꯇꯦꯝꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯊꯝꯕꯧ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯇꯧꯔꯒ ꯆꯠꯅꯤ ꯆꯥꯁꯤ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯄꯣꯔꯛꯄ ꯍꯋꯥꯏ ꯃꯨꯕꯤ ꯀꯩꯀꯩ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯧꯅꯨ ꯅꯪ ꯅꯥꯁꯨ ꯅꯥꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯗ ꯀꯧꯗꯣꯏꯅꯣ ꯀꯥꯏ ꯑꯩꯅ ꯁꯨꯝ ꯐꯖꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯀꯣ ꯑꯩꯁꯨ ꯌꯥꯝ ꯃꯊꯦꯜꯒ ꯇꯧꯔꯣꯏꯗ ꯍꯥꯏꯅ ꯃꯥꯁꯨ ꯍꯩꯅꯗꯦ ꯍꯋꯥꯏꯒ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯉꯗꯤ ꯍꯋꯥꯏꯒ ꯇꯧꯒꯅꯨ ꯑꯗꯨꯇꯧꯒꯅꯨ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏ ꯉꯥꯄꯥꯏ ꯊꯣꯡꯅ ꯄꯤꯖꯩ ꯑꯗꯨꯒ ꯑꯇꯩꯁꯨ ꯀꯩꯀꯩ ꯃꯊꯦꯜ ꯌꯥꯎꯈꯤꯕꯅꯤ ꯈꯔ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯈꯛꯅ ꯏꯔꯩꯗꯣ ꯑꯁꯨꯃꯥꯏꯕꯨ ꯃꯤꯗ ꯄꯤꯖꯕ꯭ꯔꯥ ꯀꯥꯏꯅ ꯏꯔꯩꯗ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯈꯤꯕꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯃꯨꯔꯕꯅꯤ ꯖꯁ ꯑꯗꯨꯒꯤ ꯃꯣꯃꯦꯟꯇꯣ ꯑꯩꯅ ꯀꯦꯞꯆꯔ ꯇꯧꯕꯅꯦꯕ ꯌꯦꯡꯍꯟꯒꯦꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯒꯦ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕꯒꯤ ꯍꯥꯏꯅ
aduni borama hore dahi gi keno do curry da Punjabi curry dahi gi sabji hinjang do thonge ngapai duma thonge amana amit pi haida aduni ka thambo do sinju do tawdare amit pi on tawre ate su jim ji boil achamba angan ba su jaw gi bani gajar ga hawai sang bi asugum se adu curry phangna ma is ai do adu mi du go adu nupi do nupi na tani ko sigumba ngangai se adu khara ji ngo ai ge du gi blog ki adu gi mamang gi blog te ji ngo ai se masang ngamu de hospitalize uru bani du ge nya na ba frak de ge aina nungsi na mo je manak ta su lei re ha na with due love and respect ni akhoi mi da respect tori love and respect nungsi na ma chim na mai chan cha ki bani mo di ma su nga ai kai na iri je na sai sai iri je wai mo ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯤ ꯈꯔꯅ ꯌꯥꯝꯅ ꯊꯥꯎꯒꯤ ꯁ꯭ꯄꯥꯏꯁꯤ ꯌꯥꯝꯅ ꯆꯥꯔꯒ ꯌꯥꯝ ꯐꯕ ꯅꯠꯇꯦ ꯃꯁꯥꯗꯗꯤ ꯗꯣ ꯐꯠꯇꯦ ꯑꯗꯣ ꯃꯣꯏꯁꯨ ꯁꯤꯝꯄꯜ ꯆꯥꯕ ꯃꯤꯅꯤ ꯑꯗꯣ ꯍꯋꯥꯏ ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡ ꯃꯤ ꯂꯥꯛꯑꯦꯅ ꯍꯋꯥꯏꯁꯨ ꯀꯥꯡꯉꯧꯁꯨ ꯉꯥꯁꯨ ꯑꯃ ꯚꯦꯔꯥꯏꯇꯤꯁ ꯉꯥ ꯃꯈꯜ 2-3ꯒ ꯇꯧꯕꯗꯣ ꯑꯗꯨ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯍꯣꯏ ꯀꯧꯒꯅꯤ ꯍꯥꯏꯅ ꯀꯧꯔꯗꯤ ꯃꯤ ꯑꯈꯟꯅꯅ ꯑꯗꯨꯒꯨꯝꯕꯗꯗꯤ ꯇꯧꯔꯤꯀꯣ ꯕꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒ ꯇꯧꯕꯅꯤꯅ ꯁꯤꯝꯄꯜꯗ ꯉꯥꯛꯇꯪꯗ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯅꯤ ꯁꯦꯝ ꯗꯦꯗ ꯁꯨꯝ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯍꯣꯏꯗ ꯏꯅꯛ ꯅꯛꯑꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯗꯤ ꯂꯥꯜꯂꯤꯁꯦ ꯑꯩ ꯑꯣꯏꯇꯥꯔꯦꯅꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯕꯗꯣ ꯑꯗꯨꯅꯤ ꯑꯁꯨꯃꯥꯏ ꯈꯔꯅꯦ ꯑꯃ ꯑꯅꯤꯈꯛ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯈꯜꯂꯤꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦ ꯗ ꯑꯃꯈꯛꯀ ꯑꯁꯤꯅ ꯅꯨꯄꯥ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯗꯨꯅ ꯅꯨꯄꯥꯅꯤꯀꯣ ꯃꯃꯤꯡꯗꯣ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯖꯣꯇꯤꯌꯥꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗꯣ ꯑꯗꯨꯒ ꯀꯩ ꯍꯥꯏ ꯄꯍꯜꯒꯥꯝꯗ ꯍꯧꯖꯤꯛꯀꯤꯅꯦ ꯏꯅꯣꯁꯦꯟ ꯃꯌꯥꯝ ꯁꯤꯔꯤꯗꯣ ꯑꯗꯨ ꯑꯔꯦ ꯃꯥꯅ ꯁꯤꯕꯗꯨꯗꯤ ꯑꯁꯣꯝꯗ ꯀꯥꯞꯅꯅ ꯁꯤꯈꯤꯕꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯗꯤ ꯊꯥ ꯑꯃ ꯃꯃꯥꯡꯗꯒꯤ ꯊꯥ ꯑꯃ ꯑꯅꯤ ꯃꯃꯥꯡꯗꯒꯤ ꯌꯥꯎꯁꯪꯒ ꯁꯖꯤꯕꯨꯒ ꯄꯨꯜꯂꯒ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯗꯣ ꯄꯍꯜꯒꯥꯝꯒꯤꯗꯣ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯗꯛꯇꯗꯤ ꯂꯦꯞꯄ ꯌꯥꯗꯦꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯆꯤꯐ ꯒꯦꯁ ꯀꯧ ꯈꯣꯠꯅ ꯂꯣꯏ ꯂꯣꯏꯔꯕꯅꯤꯅ ꯁꯦ ꯃꯤꯇꯩꯒꯤ ꯁꯣꯁꯥꯏꯇꯤ ꯂꯤꯛꯅ ꯂꯩꯕ ꯑꯁꯤ ꯃꯐꯝꯁꯤꯒ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯕ ꯃꯐꯝꯁꯤꯒ ꯂꯩꯕ ꯑꯗꯨꯒ ꯑꯪꯈꯇꯪ ꯄꯔab ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝ ꯍꯔꯥꯎꯅ ꯑꯩꯗꯤ ꯆꯣꯡꯗꯦ ꯑꯩ ꯆꯣꯡꯕꯁꯨ ꯍꯩꯇꯦ ꯊꯥꯕꯜ ꯆꯣꯡꯁꯨ ꯆꯣꯡꯗꯦ ꯌꯦꯡꯕ ꯆꯠꯄꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯑꯗꯨꯒꯕꯨ ꯊꯥꯕꯜ ꯆꯣꯡꯉꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗꯔ ꯀꯥꯏꯅ ꯍꯧꯖꯤꯛꯀꯤ ꯄꯍꯜꯒꯥꯝꯒꯤꯗ ꯑꯗꯣ ꯑꯩ ꯇꯔꯥ ꯃꯤ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯎꯅ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯂꯥꯏ ꯍꯔꯥꯎꯕ ꯁꯣꯔꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤꯁꯨ ꯃꯤꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯐꯦꯁꯇꯤꯚꯦꯜꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯖꯤꯛꯁꯨ ꯊꯥꯕꯜ ꯆꯣꯡꯅꯔꯤ ꯑꯇꯩꯁꯨ ꯅꯪ ꯍꯣꯖꯥꯏ ꯂꯪꯀꯥ ꯀꯁꯥꯔ ꯑꯩ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯎꯏ ꯑꯗꯣ ꯑꯩꯁꯨ ꯀꯩꯁꯨ ꯀꯥꯏꯗ ꯃꯥꯅꯗꯤ ꯈꯜꯂꯤꯑꯕ ꯁꯨꯝ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯅꯩ ꯑꯩꯁꯨ ꯇꯧꯒꯦꯅ ꯑꯩꯒꯤ ꯊꯥꯕꯜ ꯆꯣꯡꯒꯤ ꯕ꯭ꯂꯣꯛ ꯑꯃꯈꯛꯇꯪꯅꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯑꯗꯨꯗꯨꯒꯁꯨ ꯄꯍꯜꯒꯥꯝꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯁꯨ ꯀꯣꯝꯄꯦꯌꯔ ꯇꯧꯔꯦ ꯄꯍꯜꯒꯥꯝ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯧꯕꯗꯗꯤ ꯃꯤ ꯑꯇꯣꯞꯄꯗꯤ ꯂꯦꯞꯄ꯭ꯔꯥ ꯂꯦꯞꯇꯦꯗꯅ ꯃꯣꯏꯒꯤ 26 ꯈꯛꯇꯪ ꯃꯤ ꯄꯍꯜꯒꯥꯝ ꯁꯤꯕꯗꯨꯗ ꯑꯃ ꯑꯆꯧꯕ ꯏꯁꯨ ꯑꯣꯏꯔꯦ ꯍꯣꯏ ꯔꯤꯁꯦꯟꯠꯂꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤꯇꯩ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯈꯤꯑꯕ ꯗꯤꯄꯛ ꯀꯧꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯔꯒ ꯀꯣꯟꯅꯅꯤ ꯇꯥꯏꯗꯣ ꯁꯦꯝ ꯗꯦꯗꯗꯤ ꯇꯥꯈꯤꯗꯦ ꯑꯩꯈꯣꯏ 26 ꯑꯦꯄ꯭ꯔꯤꯜꯗꯅꯤ ꯇꯧꯈꯤꯕꯁꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯇꯥꯈꯤꯗꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯅꯦꯛꯁ ꯗꯦꯗ ꯀꯩꯅꯣ ꯇꯧꯔꯤ ꯃꯃꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨꯁꯄꯦꯄꯔꯔꯣ ꯀꯩꯔꯣ ꯇꯤꯚꯤꯔꯣ ꯂꯣꯏ ꯅ꯭ꯌꯨꯁꯇ ꯂꯥꯛꯑꯦ ꯑꯗꯨꯅ ꯋꯥꯅꯦ ꯈꯪꯗꯅꯅꯦ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯑꯗꯨꯒ ꯌꯦꯡꯅꯤꯡꯗꯗꯤ ꯌꯦꯡꯒꯅꯨ ꯀꯣꯃꯦꯟꯁꯨ ꯐꯠꯇꯕ ꯀꯣꯃꯦꯟꯁ ꯄꯤꯅꯤꯡꯉꯗꯤꯅꯦ ꯄꯤꯔꯛꯀꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏ ꯀꯣꯃꯦꯟꯁ ꯄꯤꯗ꯭ꯔꯒ ꯌꯦꯡꯁꯨ ꯌꯦꯡꯕꯤꯒꯅꯨ ꯑꯩꯒꯤꯁꯤꯒ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯈꯣ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯂꯩꯔꯗꯤ ꯑꯗꯣ ꯑꯩꯅꯗꯤ ꯃꯤꯒꯤ ꯑꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯇꯧꯗꯕꯅꯤ ꯚꯤꯗꯤꯑꯣꯗ ꯕ꯭ꯂꯣꯛꯇ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯦꯟꯅꯤꯅ ꯑꯃꯅ ꯑꯃꯗ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯤꯇꯩꯅ ꯃꯤꯇꯩꯗ ꯑꯦꯛꯗꯝ ꯁꯤꯙꯕ ꯌꯦꯡ ꯉꯝꯗꯕ ꯑꯁꯤꯗꯤ ꯑꯗꯨꯗꯤ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯨꯅꯅꯤ ꯃꯤꯇꯩꯁꯦ ꯃꯤꯇꯩ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯁꯦ ꯃꯤꯇꯩ ꯈꯔꯅꯅꯦ ꯂꯣꯏꯅ ꯆꯦꯟꯊꯔꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯁꯨ ꯏꯉꯪ ꯉꯧꯔꯦ ꯀꯩꯅꯣ ꯀꯣꯃꯦꯟꯁ ꯑꯩꯈꯣꯏ ꯈꯜꯂꯦ ꯃꯤ ꯑꯇꯣꯞꯄꯒꯤꯗꯤ ꯃꯤꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯃꯦꯕ ꯕꯦꯠ ꯀꯣꯃꯦꯟꯁꯀꯤ ꯀꯥꯏꯅ ꯑꯗ ꯌꯦꯡꯉꯒ ꯑꯩꯁꯨ ꯅꯣꯛꯅꯤꯡꯉꯦꯕ ꯑꯣ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯜꯂꯦꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯈꯜꯂꯦ ꯑꯁꯤ ꯇꯧꯔꯤ ꯏꯁꯩ ꯑꯗꯨꯅꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯁꯨꯝ ꯁꯤ ꯃꯇꯦꯛ ꯑꯃꯅꯦ ꯚꯤꯗꯤꯑꯣꯁꯦ ꯕ꯭ꯂꯣꯛꯁꯦ ꯁꯦꯌꯔ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯁꯦ ꯕ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯅꯠꯇꯦꯀꯣ ꯕꯦꯠ ꯀꯣꯃꯦꯟ ꯍꯧꯖꯤꯛꯀꯤ ꯁꯣꯚꯥꯄꯇꯤ ꯁꯣꯔꯥꯏꯁꯝ ꯍꯥꯏꯁꯦ ꯀꯔꯤ ꯈꯟꯅ ꯃꯥꯅ ꯑꯩꯒ ꯄꯔꯁꯅꯦꯜꯂꯤ ꯈꯪꯅꯕ ꯃꯤꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯅ ꯑꯗꯨꯝ ꯁꯥꯊꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯉꯤꯁꯨ ꯃꯤꯇꯩꯒꯤ ꯑꯗꯨꯝ ꯁ꯭ꯂꯦꯡ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯃꯥꯅ ꯏꯔꯛꯏꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯅ ꯑꯗꯨꯗꯣ ꯑꯩ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦꯕ ꯉꯛꯇꯤ ꯉꯛꯏ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯗꯨꯅꯤ ꯀꯗꯥꯏꯒꯤꯕꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯔ ꯀꯁꯥꯔꯒꯤꯔ ꯍꯣꯖꯥꯏ ꯂꯪꯀꯥꯒꯤꯔ ꯀꯗꯥꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤꯔ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯗꯤ ꯃꯤꯇꯩ ꯌꯥꯝ ꯈꯪꯅꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗꯩ ꯁꯨꯝ ꯑꯩꯈꯣꯏꯗ ꯂꯩꯔꯛꯄꯅꯤꯅ ꯃꯤꯇꯩꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯑꯦꯗꯖꯁ ꯑꯣꯏꯅ ꯌꯥꯝ ꯇꯤꯟꯅꯔꯛꯇꯦ ꯑꯗꯨꯒ ꯑꯩꯒ ꯀꯔꯤꯕꯨ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕ ꯑꯩꯗꯤ ꯈꯪꯗꯔꯦ ꯑꯗꯨꯅ
especially ꯃꯥꯒꯤꯗꯃꯛꯇꯁꯨꯅꯦ ꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒꯦ ꯃꯥꯒꯤ ꯁꯥꯒꯩꯁꯦ ꯁꯣꯔꯥꯏꯁꯝ ꯁꯣꯚꯥꯄꯇꯤ ꯑꯗꯨꯅꯤ ꯃꯤ ꯑꯃꯅ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤꯗꯨꯁꯨ ꯃꯥꯏ ꯃꯃꯤꯡꯗꯨꯁꯨ ꯃꯥ ꯂꯣꯏ ꯆꯦꯟꯊꯔꯕꯅꯤꯁꯦ ꯃꯣꯏ ꯑꯐꯕ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯏꯕ ꯍꯩꯇꯕ ꯃꯤ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤꯗ ꯈꯟꯒꯅꯨ ꯃꯤꯒꯤꯁꯨ ꯈꯜꯂꯨ ꯑꯗꯨꯅ ꯃꯁꯥꯅ ꯏꯅꯤꯡꯉꯦ ꯍꯥꯏꯅ ꯏꯅꯤꯡꯕ ꯌꯥꯄꯣꯟꯇꯦ ꯁꯤꯁꯦ ꯁꯣꯁꯥꯏꯇꯤꯁꯦ ꯌꯨꯇ꯭ꯌꯨꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯤ ꯈꯔ ꯐꯖꯅ ꯏꯕꯤꯌꯨ ꯏꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯌꯦꯡꯅꯤꯡꯗ꯭ꯔꯒꯗꯤ ꯀꯣ ꯁꯤ ꯍꯥꯏꯔꯒ ꯊꯝꯃꯒꯦ ꯃꯌꯥꯝ